Science and Religion Manipur Channel Ingripa Ipum Kutimapu Bakchang Utara Lona Hanana Kunjari Nasidi Sahilo Salam Dagi Hauram Christmas Habidugi Matanda Ayamda Apam Kradang Tamjage Akoina Sum Now Gary Tinrakuda Christmas Habisi Dum Tare Adu Christmas Habisi in order to Mayagam Tamjage Maya puna bangna Christmas habisi Jesus Christ ki mapok numit ni haidana pok pagit hauram akogi birthday habitare observation tawbugumna tawnari haiba Jesus Christ ki mapok numit nena pangkhung leiba thawram masida kari kari praja mayamna Christian chatpasingna kari pangkhung labagi haibtom dang thamjage ayam praja singna yamna haraw ngai ba loinana thawram masi pangkhung nei Haiba thawam masida miyamna yung kay semjan sajali aduga akogi Christmas tree haidana ma yawali loinana maduda mai ngana thanbaga loinana mangan gi kumai amasu oribani akhata koda khangna chanaba mayamda ligi imung manunggi miyosingda kay khudol pot pidana kai khumnei haraw ngai pungdong minai Matang damu koi chana chak chaminaba how be special hejang thonga yam chak chadana haraw ngai pungdong minai akhata abdamu church kani aduga amu carol gi sei saknai akhata abda sumna muk thamjage Jesus Christ ki matangda Christmas ka mai lenana wafam khrang mayam da thamjaramge hamda Jesus Christ habisi kanano habdu mutang haijige Mahaki mama si Mary gawi adu mahapu pokpusina Joseph haina khangnai adu Joseph sina Mary si luhongdingai da Mary si hanana mirolami hai adu Joseph na singna budu leibedagi magi mamangda angel amna lagadna sumna haibiremi hai Mary da miroliba angang asi Holy Spirit lagi masani aduna mahak kai singna ganu atop nupa amaga leminadna angang oibenate aduga Mary si lauba matungda thangadeba angang si maming Jesus haina thongadabani aduga haiba angang si oropada prithivida leiba mi bezati asigi awana pap na chingba kokpigani akogi awabada sawyagani haidana smai thambirame aduna maram oidana Merina Joseph ta engage tawnaraga hainaraga koini lohongdu yanare longaga matam khara koina leiba mafam Nazareth habiduda leingaida matam adugi Roman gi ningthau na akogi Augustus haibin nupa sina order amatomi madudi mikokthi gadabni haidra mikokthi matamda magi lamda chalaga mafam duda magi ning adu register togadabni haidana lerame asina maram moidana Joseph ka Mary ga si khoigi father gi hokfam Bethlehem rom adom da lakpatarmi adugo mafam duda yoba matamda numidang athengbuda su yawmi hai adu loinana mikok thibagi mayam ama mafam duda thungduna lerambaduna maram oreganda bithung sangadu mina pik thana lebidagi lebam chabam amata phangde aduga makhata buda Mary su ngasagi thasrokana mabuktu nawek tawpudagi angang si pokpagi flem lakpasida ofam sabam leibam ji thirpada leitadana sagol sangamada changaga leirami sagol sangadugi sabam aduda Jesus Christ se poki adubu Jesus Christ ne pokpaga akogi Gabriel kauba angel amna lakanda Mary da hayame nangonda ngasi poiba nga ngasi atei kana sidate ishorgi machani lagi machani haidana habirame makhata abdamu Gabriel na yausemba singdesu mu pau usi sandoami asi angang ama poe angang asi kogi sangsara sida leiba miyoiba jati sigi yaikhanaba kana sida leiba mipum kunimakta nungai hanaba papongnanaba awana pubinaba mai pobani haidana hairme mayam pana bangna badu tab jam haraw narame aduguma thawam adu ningsingba oina ngasidi
Christmas ให้ทาวบสิปาลันตรงนั้นใช้กุฎี December กีตังคุมังอาตามาข้าตาบดาว่าผมมาตั้งกระทำเดิมมาเกะยิสุคริสต์กรีตะพักตะมายามนะหุ่นพงศ์ลานนารีปโลกรีดังมาพูลูนตะนารีปโนให้บุกิมารัมดาตั้งทำเดิมเกะยิสุคริสต์เนี่ยโอ้บ่มาต้องดำมากสิลายกุมบกิสักดีขั้นเลยบะให้พอดีสัจจะให้จันนะวันนี้บิดามดาสิ่งหาปัจจุบันมายามดายาวไปสิ่งจริงๆดูมาหักน้ำมันบริการดำอากิสักดีนะอยู่orang danมายามดูทักกันบะอาดูกะพอดีสิ่งที่มาทักตะคงนะจัดประงามบะอาดูกุมบะดูป้ามาสู้โอ้ยคีอาดูมายามพูดว่าอังปะกับพองนักกีมาข้าตาพุดะkarena aku mulai cerita kami sudah thosar kalau ini nam jeng cat awal ni singba kayak api dana awal pada mingkat kami maki wahai wata fajabat musiba aduh thosar yang haiba minung siam jauh matau duda maki matung inbermi sinong di sini kalami aduh wahai bapak wasi roman gini tahu tu na tab lagi magasi hau hai dana order matau kami order tu matung ina aksi phare adu magi mathakta akogi case ama satharame case adu da mathang tawbada ikor komda Pontius Pilate haiba nupa magi aksim pham duda governor oina lei hai hangna case adu da prajagi mabu yaning da Jesus Christ yaning da praja singgi pressure dagi asi pangtiga harkada bani halu haidana order si thoki order si thoba matungda Pontius Pilate ki court adudagi Jesus Christ asi mafam amada pudan lai haiba mafam asi sing asi maming Golgotha haina khangnei haiba sing ni sita na lakpada arapasi kilo phagi meter si 750 buk lapi hai aduga mak si na pugodo ba pang sina pound si chamago 35 gum belumi aduga dai thu muk sangi hai adu yam lummi aduna magna judgment tawa aduda yam wa ba loina na masa su tukthabadagi saigi pang adu puduna lakpada wamandana tugi hai adubu kana kumba bisaga mana Simon Kauban pa mana mahaki pang adu puduna mating pangpigi na samai thami makata bada Jesus Christ na pang adu loina na magi makok adu mayamna bagi tinggangi dai parengumba ma makok tu sibi adu mahaku mayamna phangi tawdana jiu singini thongni haidana karemna basu tawbigi hai pangtingaba mafam adu tana lakpada mahaksi ahumrak tugi adu marakta magi mama Mary su na khi hai adu asai Golgotha haiba mafam si yokpakada famduda pangtingaga thamme aduga mangodu yopi mari thai hai aduga yopi mari tha matungda pung ahum le kan da maksi sikhi haina samai thamme sirba matungda maksi kogi tom amada pumjalli hai adubu numi humni subada ishorna maku magi mongpham adu dagi lokthok piraga da hogat piraga garhala matungda hangna taibang mioi besingi marta chalaga da paujil santomi paujil adudi aikhoina mioi besingsi yam luna khangadabani isorbu luna chana ninggadabani aduga loinana yumrona bada leiba mioi besingsu aikhoina bepaga loinana nungsigadabani isorbu su nungsigadabani jingnaba haibidu su nungsigadabani haiba magi wafam ase taawda agi yengnaba singduna sungaki bipum khudimangna aku luna chana nonggi nungsibe hingalaki aduga matam khara lega maki sargada mukaki smaina thambire aduna Jesus Christ na library ngai matam aduda satokpi mi be paujil single loinana maksi sakti su khara utpa aduga mayam aduna maram rakanda hoji phawda maksi laine na lanari aduga isogi machane na mayam na mabu khanari adu maksi gi magundi akogi binungsiam chawba ba yengna besingu suluna tawba aduga mibe samaja sigi papno kokpi bangamba mibe samaja sida lebe mioi besingi awana bu mating pangbi kokpi bangamba adugumba mahaprabhu amani haidana maksi yamna nungsiningai oba adugumba lai mithakba kogi Lord Prabhu amani haibasi sabjaraga
ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ